Titit, titit. Message lai. Jacob, message tu yengi. Kolesalabo. Sauramba Jacob tu came to Haram Debi, Magi Kadalai. Jacob reply Halli. Ali, Nandi. Sweetie na. Ay sali. Jacob na. Kidor mino. Samleram bani. Oh, Sunday namita kurake. Sweetie, for lak padaki, wari sanakre, reply pipi raktre. Jacob amukasu. Iharidro. Minute taramu ngahariba matungda, reply piraktabaduda. Jacob makatana message tharudre. Yumlo nabadaki, katnabaki launabaki, makol tarai. Magi kagi thonaudu hangdok lagi yengi. Parina. Yare aritamu, kange yare. Itay mana haiba ngaktasu thajabino. Prashana. Nangsu nupi na haibawa yap inganu ne, nupi waro. Mehemsana. Yare da soba, patomba, no henibo. Ikay bisi apata kangdrabo. Parina. Ima. Namose masano ngaiti haibani. Masasu yamna fobunate. No ina kaygino. Aina nuksina logzarakliba nupisibu nuksibidrisibo. Mahemsana. Imaw masang kamde haibati aisu khangde. No ina sohana haibasunate. Kaidobaki imawbu nuksiroidoino. Chakmane. Ichasu, michasu, loina imana nuksine atomba. Prasana. Koi basapadi masano ngaibro. Imungi tabak torom daide khakta masano ngaitabro. Yen thongba lairaga piso masangam drari. Parina. Tamo, itay mana tawba dumaina nanaw nupi na tarunggani khanbadudi lahangani ko. Prasana mo. Ay, gada, nupi na gamba. Tamo di ngamdray se. Abhem na. Tamoso, tamosa. Ihariba. Ay nung mata, inam anibu chak thongan bro. Kon phengan bro. Ayuki wairam sit patay ba, dukta ba. Ay naloy na honariba na dro. Madu, sumay na kahit na sa'y nabatong na bro. Magi-magi na pidudi kahadagi hindurakte. Mawa-mawa oy na taduray ba ni? Mahimsana. Itcha na iskul halaglaka. Lairik pada na, tuition chata na, kesa ngogja doy ba matam sida. Yung gikup na umayam se, matom tahot na riba ni. Sida umug bender do na, noy, nupi-nupi giwa, ngakli ba ni niya? Fay-fay, noy se, ima na hipok sa ba, itcha ni ko. Avem na mo. Ay susaw bahi. Ima, ay kwe ni na paman badaki. Noy, imam sa buot kayaw na pa ni. Tamosa, tamosa. Noy ani, nahihayda ba sinati? Wakal kredi, kan biya ba ni? Ay se, tuyap tadoy ni. Exam su kuidra ba ni? Larik pawa-pawa sangdre. Ado ka noy na, nachan ay kiawa ba di ubida kay? Chakman jado na, makisim do na lariba. Inamani budi, lam na kan ba na draw? Bay, imay ko inidang tungan at jarsi. Makoy su tungan jarsi ni. Asi haraga abe mapitap-tap takay kaplaga sa kumdaki pochay sindu loktok pahawi. Mahimsana. Pelo ko, noy ani pelo. Sasi. Karigi ijana asukwa ni hingdaw riba no. Napam dadi nungay ni hingdaw ni. Napuroy bagi yung dadi warasu laibaki ni kandok payay. Nayum sidadi nungay na laija daw pa ichase. Noy ani na gyan taman da badagi. Siyaw na ichase wahala ba ni? Chow, noy ani su tungan-tungan na. Mahimsa su, mapido tay thuklaga, tungan chana ba pochay, luisyan ba changkri? Jacob na. Avem. Mapido tay thuklaga. Datoy ba? Kaya hege? Congratulations! Tungan charabani na enjang do hao-hawa to inipirake. Avem noksunok de tuminalay nupani dusu magi-magi kada changkre. Jacob thongnaw dulon sili. Mi fatabani na mamita masaso amta uba pangdrise. Ikay da mali. Iyambani kay na nupani sina. Pura Adha Mora. Ihe hang. Thamgamdi.
Jacob badminton sanaba marak-marakte chatpani laikagi community hall da racket tu puraga sanaba thokre laikai thaknabada leiba marup prem su phone wari sanaraga badminton sanaba lai prem na yar thamo nang ingonda kim thar kano ase haraga phone fat ka bhai Jacob amta thoro Jacob na khaidor bai prem na nang sweetie khangbra oh khange Kushamba tay do natro mane kamay khangne no bida chumna sumti na badaki phone number lawnaraga marak da wari sanabane prem na kuinai ro natraga chumna sumti nei ro Jacob ti aseng badu kaisu koiten haidok chai ahina buri pamjaba ada phongdo pungam dabadagi chumna sum thinabani da Prem sounding lesu pukning du phatha jai bhai nangdi awat bam da leite khairu nupi khudingmak loine yarakani yargadi sweetie gi wakhal thadokpiyo Jacob ngakna bhai nanga khangnabro hoi khangnei nangbu shima ko wa ma khangna daine toknakre Aidi nang sweetie ga khangnei khangdabai ne bai saunu ko saudi da khyam kuirage thani sure aina dhama dhalina haidi every the friend oiba chahi ani sure oi aina di nongta pami nuksibudi hairude da prem na oi nangla pamba nuksiba halambe adubu hojikti aiga khangnaravani na Jacob na Hoi da vai nupi gi damakta khara chinaba warona base aisu pamde yetlaroida ai mi gi makada yetpe su pamde oda vai magi mara leite sawanu ko hoi lo ngek sanorase hoi prem phatabadi natte mi di khara luba nupani mahak sawbadi shawningi adubu Jacobta tainaruba sungam dabanina Sweetie da oina sounding lammi ngek sanaraga mayum da hanakre prem mayum hegyobaga Sweetie da phone tawi Sweetie na hello prem na phone bai do nawa to pagana ka unaruge Sweetie na da prem kaino phone hek toropaga khana bek da horise ai to pagana koige duk tharu bane Hek tabaga pairi sini Kuina natrasu khangnabadi yam leidaine aikhoi legai thangnabadagi Jacob su pau phongna daine kaino da prem Jacob ti friend ti nebasu amte yadrabo yaida Manipur da leiba nupa khai lo itinabiyo sak phajabi popular oibinina nongtigi marai mara kochi ko thaudradi wakhal ngai tabra Hoi, nungai de. Sweetie, kapli. I said, da prem banung shiman bagi, thazaki bagi, haksang pawana from the sinaki baniko. Sumain ibu wando already, ibu karigi, nuksibata biramino. Aina nangbu, mirai kibro. Ijat I say, nupai ko yusulay, nupinoy denate. Ausik matamda, nupino nupati nabase, kya mangsi kangbra. Jacob oy bagi fabane. Marup oirasu chance lobu nupa yamna leibane ate su tinaramni yena Sweetie khangba ngamdraduna phone da kakthatlaga switch off thamjile prem na hello my much prem Sweetie bu yamna nuksijai khambal su yamna chawi masana nupi myam koirakpa nupi khargasu relation leirubana Sweetie bu fane nuksirasu iyadaya bidawna khalammi Sweetie su prem bu nukshiman baki laikhiba relation do khaluraga pena gapjai nupi gi mapokse ki ada tolaba khongthang amma khaktang soikibada amuk hena tonkre
Mahak Jacobbu khra-khra-di nungsiba phawraki adubu masana lalubana Jacobna nungsibu ulaglasu hek-hek nathaiduna chatlammi tungda kari oirakani khalubada yamnasu pakhatjarami Jacobki message tu yenglaga kapli Sweetie do Laibak thirabi aigi mapokse senglaba nangi nafamda oina jabadi mapoksigi phanglaroye ai khange Jacob nangna iba nungsi haiba adubu wangang bhaiba nupi shumba haiba prem gi kheta ai dakhre ai da prem da leirage aina khankhre adubu punsi se magonda leiresu nungairu haibadi aisu khange Sweetie message amadi halami Jacob laibakta nang ai isorna thambiramdre nangi nungsibabu aini ikai khumnaje adubu nang aigi marise sudnaki maruptagi henba yaroye nang aibu waruganuko kuire nangna lakke kuiru serise aina ulai pare adum tawduna lakpani ngasidi asengbadu hairake ai da prem bu yam nungsiye maha kaina bangamlui ai di da prem gi oikre Jacob laik parambadagi message lakpadu yenglubani maithong maksilai adubu masu reply pirami ai khangi Sweetie noi ene nuksine haiba aigi lam helaba thamoi sisu anam kan ganu yade fore ai ngasidiki message tharaktaba ngambrenge nakhoi ene gi nuksibada ai yetpadi pamde hoi phongdo pangam khitrabasu aigi thamoi se wajar sano Sweetie su message tu paraga amuki hene kapi tanjadu da Roger ne Jacob da phone dori Jacob na Bhai Roger na kuidorage khonjal ga khinum dawina Jacob na phone do trini da khaina bana hale bai kui noi se Sweetie do prem ka khangnarame Roger nok thore Hey, gada, noi imungdudadi Sweetie sanaroine lin amu mama darka oigani adusu tondo Jacob thawai nugaitana leirambadu nokthorei as nang sidiba aduna phadam wale he Roger na khyam kuirai ki khangnaba Jacob na tu mansur male ba Omjilaga thambadu kanade hydroina hojiti kai sare hana di mana khangnaba leite haikibani kamaina chei amani sta laikino khangde aisu ngaklibani bai aisu kalorano adu soro kande aikhoeni agree tamkhise tobak toktharaga leise nupi bu kaino pitik so matam sida honjangbadi pamde bo adudi aisu pamde Wasifau nupi amata khut sangjatriba aina lukhak ti chaningde aigi lukhak su mingon nupi jaroi chamane bhai ado aidi nangna maroma aikhoi bemga mapuka tongana sakre ai hoine duna angang mana wabadu yengba ngamdeba abenge umpota mabuk sawrakani he bhai farabane duna phena noina teimani do yam haina deba ai ne na hina devo mauni kaina nong to buduk thade mangol wai tebi su udri e hang ai mi ga nong na saroi ko Roger na mo nangi su atumai tawdora Jacob na adudi yaru da bai makoi na haibe su indoni ikoi na haibe su indoni madu ya trade wa sa sajina na haidare dana adu hairadi Roger id thambal sa le Koi nupi na mafare is asagadi nungaikraba abemna kemte su phambiramoi tuek exam tu da loi kisino angang ori na haibidabani somdadi lamen bethamoi se mahi taraklabani da hoida bhai haibiru kino irang to wangang sunate
ipang mangzabane imong gitabok mayam sida kiabaga sangjadravane ani du ngek wari sanaraga phone da thamnakhre parina bem chalo chak thongro bem na kai ti thongdori ge na quarter da laikra saiba natro phari ni ne se imani ya da bine quarter laikra di yumi khol se aikhoi avem da loina pi gani hai bem makhwanga metlaga namana haiba yam ining brana ha yam ining braba as adui na deba nangshidi somdana prashana hana kitchen da matay manaw khakki chak thongba loiraga makhoi ka da pushin khre prashana abe charse avena hoi chakla hamana loirabani wayam sangi thabak tawdrasu sel de khoina anamba puthokli bane machan pise angang matik natena haipayam sai business tawrasu makhoina ikhoideki kei henge yeng tar dana mawana ge herani on board kanana langbigi yenge ba prashana as yarse makatarno kaino makatarno ba nachenu pinana sai machin khumbadu fujilu yatra mathangdi fuge ba imagi mamangda fusit tawbane wani lowin kholga se loine hekta ekhoi bem ki mingta pankhini adunane pangadu ne nangba kaidoba magi saruk tamdoiba hahayo nokpunok chaningine ningolgi sarukdine ada mawagi mayumda mapamdadi ningolgi saruk yaudeko iwanam shibo forese charge lo bemna migidi mawana chakloikre chalo thongroba aise haksangam de haikibana drongsa parina hoiba thongurage tamo thongobududa thanbewani sidoine thongse aidi kya soite nang thongoba ai loi pusilage kona pusilo hojiti tamsa thongbiroba se nang na haibse hiktoba sungamdene hoi thongurage hayengdiki ahauba leidena chatharaseba pari mayambana chak thongba loikhrabanina ma amuk changlai aduga chak thongba hokre parina os pakna manam side khoidino chaning khreda abemna ima ai indom chahoigi paknam pirukhige mehimsana hoi piru abem jacob hoidela e kaka ranbirna icha tombia sei paknamne ish kuire da sataba thamo sese kangsui thongbani nga taw ani siga pukho namamcha hauna satho noida thoibana ne nga tawbaga pi khwaramini adusu anikha avem tapna kaka imaga ega tongana ngasidagi chare aima adugi oram taredana noida thoina nga tawba ani degi hena pirunu haramidude hoida icha sidi kot to phosu pairiba ingkhol dasu itei mana enjang ahau batharibu kaka nasu icha ge hayawai mating pangnida ai kaka imanga heuri chalage jojo abem satkibadu ranbir ne yengjahowi hek pokminaba mayambana hundok piramba machanina ranbir nasu yam nungsijei adubu suni takibana mateng pangluba sungamlamde enjanglan na bakhaktani rosni changlai babo kaidorage ranbirna nanawa bemse noi maboka tongana charamaline rosnina chagi sasunu kaino asina phatro maunena sapta singsiga Jacob na tunglomdaki mi ganok na ganuko
Noishu asifibam sine. Nawa nayimda tarudoido. Rosnina. Kin jani angang nang. Haiba nang su natudo. Asugumbo ina puraklaga imungse salaksa halo. Soidrabo famni kaino. Ranbir na. Hai, yare. Bema, ising hero. Thoiba, namaga na chegado kauro salo. Jacob na. Mama, Jessa, lao, thibong nam lase. Rosni na. Sakta sidi. Pabo, hayeng de lupa lising ahong piu ko. Is, hari, kidaw diba? Gari se bera kare, semge, nuidi lobra. Ranbir na. Hoi, pige. Rosni na. Nachanupa na haibadi adong piyo. Nahan na tro, sana achoba mohor amamam sabiri do nanaw piga. Jacob ngak na. Sana gayam sabiramina. Hey, makoy di nupi ni. Sadi adabay ni niya. Nang suhayang way, imong nupurok to'y sidi. Ay nako, sumnoy siya awaba pining din na kem dahi bidaba sida na. Noy nungay rin na. Lakam bigadab ni, hayang bidaba sungay aroy. Haha, lakam mapariga kidaw diba? Hausik matamda po. Ado na yaradra. Kwak man bi, tumilayo. Rose na. Lahiriba, yuming call, lahugase. Nanggiloy na uyawdo ni. Kuy chiga igagiti ang put karakak budaw mangari. Nabukto, hausik tagi haw na tinjang abo. Jacob na. Taning diso, sana kaya miyame, nuya nigi sari se. Noong mata abing gini hayda na, manadi ana na ba sana matat ama pawbo sabi bro. Ato pa sunati, pakon siramday, waramday na sisinaw. Adugumba minungsido di, layro no. Ranbir na. Sanida. Ichabi yung gisu lik amadi sabi ki kalibani. Sanita na. Saro, sel bay bani na. Jacob na. Masigi samu sisu okak mabukse fatabani. Lik ama sabi bada imong simutladra. Ato pa na tiye, ase, ichanupi ne. Noy na sabi draso, ay natabag tawraga abim gingakta honavini na. Hoy, hono. Nungsi ne, ichani ne asisyo. Ay koy na kainong kaklairaga pirubada ne. Adha Mora gi mabung anisina ne. JB ne. Nupi patabani na. Jacob na. Mama, itay manise pati kang bro. Lamget lam haibi anisibu kay daw bagi kang daniya. Dara mata ni hariba palemi maso. Biga sunok na riye. Rose na. Namay duda ising saijila ka ni. Mahufati bihing sabi anisibu imaga compare ka daw biya bro. Hoy, nuy niso ni. Ranbir na. Thoiba, nungay kidrera. Jacob na. Babo, pagi nati ko. Aigi bullet am telebiyo. Thoiba, chahi sinaloribani. Nang nasida laydaw ba? Agree tamba amuk chakrani. Taraga lehong na bani ne. Adu saro, nasa thabag tawrakanda ne. Car oy na layo. Pabungso, paisa hapi ni. Rosni na. Adi ni Thoiba, bullet to layo raga arimbada amuk lehong ni. Adu saro, car thaw kayo. Jacob, nakfet tawraga. Jejo, adu na paradra. Padoy ni kayo no? Hoy da, car oy na thaw kairage. Isa matik charaga. Rose na mo. Pabunggi asumay na ganya, officer oy kayo ko. Uy, dirty kayo no? Tabok mo siya masuga pamde. Ranbir na. Adu nito na, ichasidi. Sunita na. Adu ka, hayang way niya, nupiga tiraga, napa na maa ikagase, loy na hekak toko. Jacob na. Pupuga, abo ka kaurok bro, noy siya. Hoy, adu ide ay siyo, ipa ima, kaubikra lori kayo no. Rosni na. P11 ni, tuwi ba nang sidi? Rose na mo. Pupuga, abo ka din imana ni, sebato reisi. Jacob na. Taning de. Ay bukimta kang dabay tayo layba na somda mabuka layraga. Ima sebato rei kay na. Adumay na noy nupigi oy daba ngang basida ni. Nupiga ubada na tuk-tuk lawisi.
Mapamsa pulap chana sana awanungai wari watai sanaraga chaksabadu loraduna hogatkre. Rosniga Roska kon khaktani nungtigi phengba ataidi haniging bibanate. Numitu haukre nongale hanage hamu Ranbirna loina loisimba loikre. Jacobsu irumai thajaraga office sa tawba college sa tawba mapamsa hana chaktu saminare. Ranbirna Thoiba konse phengdoklamuko. Jacobna Is ngamdre mui maina phengjauni. Fare lisingani haibro ngarangidubo. Jacob kadaramuk tawrae. Nate mapan haibani gari semduine. Hoi pabung office khara ngana chatoine ngasidi loiraga laoko pirage. Hoi babu. Mapabung chatkibaga Jacobsu lukha loisilamda khai hogalae. Kade changlaga dress up tawre loiraga. Babwa Ranbirna Sese Ranbir mahaki driver lakpadagi thokre. Tungda mangda Jacobsu thore. Mapabung hek chatkibaga magi bike tu thaudorakpada khampre khangi. Nupi aduna Hi Jacob.